Ngasi numida wairam phongkiba kangla paudagi maru pau khara khangasaraga miyamda khudo tamjagi Rongmai Naga area da kuki zo militant singna makhoge base thanaba thabak paikhalakliba center na thingadavani RNCC kuki zo militant group singna anaba khongthang ama oina Western Pudil singna mathau taba infrastructure singaloinana makhoge base samgatnaba khongthang kaya paikhalakliba khudak telephonaba Rongmai Naga council gi makedegi Ministry of Home Affairs amasung mari lainaba singda akanba wafam thamlakli Lup asna thadorakpa Cheol aman hairivana Lalhouba group farana Rongmai tribe singna khundaba jaga singna kilometer 3 ki Nepal sangba union government ke khusamnaraga akhanaba tharang ama oina German road Tiger road haina samgalakliba tharang asidasu yamna kana yadingdaba phongdarakle Western Province da khulai paiba mioi lising amaram lehannaba amasung nan Manipur khunda leita hannaba honabagi yaona jaga asida poppy plantation gi damak lamloksinaba honariba Taurang asi yumthangnariba community singda lanthoktuna thawngni thawng asina community singi marakta misunderstanding thokuna inai tanabagi thawngsing phawa chatharaktuna hanagumna mamangai gi matamda community singi marakta awaba kaya mayoknakiba phibam adu lakpa yai maram aduna Ministry of Home Affairs amade mari lainaba singi maikedegi region asida kukiza meta singna asiguma activities sing paikhalakliba se khudaktagi thingnaba khangalei Asiguma thawng sing asina naga sing maru oina Rongmai community sing integrity amasung security da akaiba tholakpa yabana tumina leiroi haide makha tarakpa pauda masa khanghandana lawmi lising amachani taraga mathoi mamingda yamlaba loan ge sempham sing bank tagi lauthoklamlei lele chatkrei Kamjong district ki tangkhul hudung khulen ge somi aungsi kawba mioi amana lawmi lising amachani taraga mathoi dagi Government gi oiba scheme singi kanaba pigani haina che changsing khomgatlaga masa khangandana bank tegi yamlaba sempham sing loan oina lauthoklambaga mari lenana senariba mioi asigi mathakta ain gi oiba cherak pigadavani haina ngachi Urkhul district headquarter da yamlaba lawmi singna lele chatuna dabi tawkrei lele adu ngachi Urkhul district headquarter gi town hall gi hawraba matung SP office tamna chatkhi lonuna additional SP Ringting Huichogi Kutang the SP the memorandum Pishinduna Taudo Ashida Somi Aung Sigi Matak the Air Fire Logo the Van Hana Taxing Cray Hariba Mu Asian IDBI Bank the Gilomi Lising Ama Aduga Kanara Bank the Gilomi Chaniga Taraga Matogi to commencing Saragaki Sang credit card loan ges and pharmacy Lambani Hariba loan ges and pump singa Shidagina Saitara Romgi Mamang the Mu Asian Lokokibani Loan ge sempham na lawmi amamam da lupa lising yankhay ni haire khongjang asiga mari lenyana joint action committee IDBI and Canara Bank Force Loan ni convener Joyras JS na phongdorakhibada makhoigi maming da bank tegi loan lawkre habase bank na loan ge sempham adu pithongnaba makhoida legal notice haraklaba matam khakta da khangkhibani thaudo asida chenariba Kamjong district ki tangkhu hudung khulen ge somi awungsi apopolaikidraba anga awungsi hariba meyo asina government na paikhalakliba tonga me scheme singi khudongchaba sing adu pikani haina lawmi sing asidagi electoral identity card sing adu khongbatkibani loinuna document sing adu sijinaraga bank sing da submit tawkharaba matung kisan credit card loan amount ge sempham sing adu bank ta beneficiary sing da sanction tawrakhibani loinuna sempham sing adu farmer sing ayaba amasung knowledge amata yaudana Kakso society kuthang da withdraw tawthokibani adubo sasinaba che changsingna makhogi mamingda loan lokthokre habasi farmer sing di khangjade loan sing de habage legal notice laklaba khakta da khangbani maram aduna thaudo asida chenariba somi aungsi gi mathakta mari leinaba authority singna ain gi oiba action lokhonaba dabi tawri haire makha tarakpa pauda Myanmar gi military junta gi mathakta Lalhouba kuki Lalhouba masel hattoknare Ngamkhei lanthoktuna India da chensillak militant ama yaona mari ture da irakna duna sire Myanmar gi chin state khulai matik chana paiba kuki mente masel gi marakta akan mamong da khu thongnarakpadagi kuki kaya Ngamkhei lanthoraktuna India da chensillak letre masing yamlaba kuki sing ti ture lanthoklaga mejoram tamna chensillak pada chin National Defense Force CNDF ke member ahum yauna kuki masa mari sire haina report asina phongdorakle
Matam kharaги mamangdagi Chin state khulai matik chana paiba Chin National Army CNA amasung CNDF ki marakta khuthoknaduna lakhibani. CNA gi militant singna Chin state leiba CNDF ki maroeba kem ama khudum chanchinaba hotnarakpadagi nakal anina akal mamongda khuthoknarakpaga loinana manak nakpada leiba miyoi Ngamkhei lanthoktuna India romda chensillakibani. Hauji khuthoknariba CNDF amadi CNA na Myanmar gi military junta maithiba pinaba hotnaduna lakhibani. Wafam kharada yanaba ngamdabadagi khulai paiba militant ani Mizoram gatainana leiriba Myanmar gi Chin state khuthoknaba haurakhi. Maduna maram oiraga Chin state gi miyoi 3,000 rom Mizoram da chensillakpa laikre. Mizoram amadi Myanmar gatainaba mafamda cheliba ti ture lanthokpada natana India romda chensillaknabagi atopa lambi leitaba maramna kuki singadu ture asida iroiraga lanthoknaba honarakhibani hairi. Makha tarakpa pauda COVID ta ani dengue da miyoi 3 positive oire. Manipur da ngasi miyoi ani COVID-19 positive oikre. Miyoi ani tharaga state asida hadaki oina apunba COVID ki case 300 yaukre. Miyoi mari discharge tawkhraba tungda active case 94 lehauri. IDSP dagi phangba pauna hai ngasi positive oirakliba miyoi ani adu amana Imphal West dagini aduga atopa amana Thoubal district dagini makhoi animak nupini ngasi anaba ni pau discharge tawkhre. Maraksida dengue ki case tapna wangkhalakli. Ngasi miyoi 3 positive oiraba tungda state sida hadaki chahi gi oina dengue ki case 35 yaukre. Khwaidagi nauna positive oirakiba makhoi ahmadu Hairangoi thong area dagini hairi. Makha tarakpa pauda accident da nupi ama sire. Bisnupur district ki Moirang police station gi manungsanba timdim lambi gi naransai na thongkhong maya da ngarang numidang pung 3 makhairom tabada khongna chatlamba nupi ama 4-wheeler amana thomambadagi soktuna rims da pukhallaga laikanaba ngamdana laikhidra binupi adugi maming Sumrai rakpa manitomi chai 85 mapuroiba Syam Sarama kawi naransai na makha laikhaidagini. Thaudo aduda chenariba gari adu ngaihak phawba khamlamdana Imphal maikai tamna thauraga chatkre haina pausina makha tari. Makha tarakpa pauda Ahmedabad Air India plane crash tawkhibagi preliminary investigation report thagalaklei kaikhibagi maram khangdri. Mamang tha June 12 da Ahmedabad ki International Airport Air India gi Dreamliner 171 take off tawkhraba matung Pokhaibadagi miyoi puna chani humpu sikhiba amadi miyoi amakhata mahingbagi thaudo adubu investigative agency singna Ministry of Civil Aviation Government of India da preliminary investigation gi report pikhalakle hairi. Agency na phangba pau ki matung inna pikhalakliba preliminary investigation report adu da hairiba plane asiba karam tauna kaikhibano haibadudi chapchaba khangba ngamdre hairi. Air India Dreamliner 171 Ahmedabad ki airport ta take off tawraba matung kaikhibagi thaudo asigi thijiliba agency sing adudi Indian Air Force ki technical experts sing amadi AAIB ki officials sing Hindustan Aeronautics Limited HAL amasung US National Transportation Safety Board NTSB yawa team asibu luchingliba AAIB ki Director General na Sahi tawduna ministry da pikhalakibani hairi.